ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯆꯤꯜ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯎꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯄꯨꯡꯃꯝꯃꯝꯅ ꯊꯥꯔꯤ꯫ ꯅꯥꯄꯤ ꯃꯇꯣꯟꯗ ꯄꯛꯄ ꯂꯤꯛꯂꯥ ꯃꯍꯥꯛꯁꯨ ꯑꯏꯪꯕ ꯀꯌꯥ ꯈꯪꯖꯗꯨꯅ ꯅꯞꯂꯤ꯫ ꯊꯕꯛ ꯆꯤꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯌꯨꯛꯀꯤ ꯏꯪꯂꯕ ꯃꯇꯝ ꯑꯗꯨꯕꯨ ꯅꯥꯊꯩꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕ ꯆꯠꯂꯤ ꯊꯕꯛ ꯁꯨꯕ꯫ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤꯡꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯅꯔꯤ꯫ ꯄꯂꯦꯝ ꯑꯄꯣꯛꯄꯤꯁꯨ ꯅꯧꯅ ꯀꯥꯏꯅꯈꯤ꯫ ꯅꯥꯎꯊꯤ ꯁꯥꯐꯝꯁꯨ ꯂꯩꯇ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯋꯥꯕ ꯀꯌꯥꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯤꯕꯤ ꯉꯥꯟꯊꯣꯏ ꯑꯗꯨ ꯏꯪꯂꯕ ꯅꯤꯡꯊꯝꯊꯥ ꯑꯗꯨꯗ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡ ꯃꯆꯥꯗꯨ ꯋꯥꯏ ꯇꯩꯔꯤ꯫ ꯃꯧꯄꯥ ꯅꯨꯄꯥ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯕꯗꯨꯁꯨ ꯉꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯆꯦꯅ ꯋꯥꯏ ꯇꯩꯕꯗꯨ ꯌꯦꯡꯂꯤ꯫ "ꯏꯆꯦꯒꯤ ꯊꯣꯏꯕ, ꯅꯪꯕꯨ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯅꯁꯥꯗꯣ ꯏꯪꯕꯒꯤ ꯁꯨꯞꯆꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯆꯠꯂꯣ, ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯑꯣꯝꯂꯒ ꯂꯩꯔꯤꯁꯣ, ꯆꯠꯂꯣ." "ꯇꯜꯂꯤ ꯏꯆꯦ, ꯑꯩꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯨꯝꯅ ꯂꯩꯔꯒ ꯏꯆꯦꯅ ꯑꯏꯪꯕ ꯈꯥꯡꯂꯒ ꯊꯕꯛ ꯇꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ." "ꯑꯗꯨꯗꯤ ꯐꯤ ꯊꯥꯕ ꯑꯃ ꯏꯟꯁꯤꯜꯂꯣ, ꯏꯆꯦꯁꯨꯅꯦ ꯋꯥꯏ ꯇꯩꯕ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯦ." "ꯏꯆꯦ, ꯑꯩ ꯃꯩꯐꯨ ꯍꯧꯒꯠꯄꯤꯒꯦ, ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯒ ꯏꯆꯦꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯂꯨꯝꯕꯤꯒꯦꯀꯣ." "ꯊꯣꯏꯕ, ꯂꯨꯝꯗ꯭ꯔꯁꯨ." ꯃꯆꯦꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯗꯈꯩ ꯊꯣꯏꯕ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯋꯥꯍꯩ ꯇꯩꯕꯗꯨꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯅꯨꯔꯥ ꯆꯐꯨꯗꯨ ꯌꯦꯅꯈꯥꯗ ꯊꯝꯂꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯈꯨꯠ ꯍꯥꯝꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯀꯠꯇꯨꯅ ꯀꯥꯔꯛꯄꯗ ꯃꯄꯥ ꯏꯅꯥꯎꯆꯥ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ "ꯕꯥꯕꯥ, ꯊꯣꯏꯕꯅ ꯃꯩꯐꯨ ꯊꯥꯒꯠꯂꯝꯒꯅꯤ, ꯑꯗꯨꯗꯣ ꯃꯩ ꯇꯤꯛꯂꯒ ꯂꯩꯔꯨꯔꯣ." "ꯏꯪꯅꯕ ꯃꯥꯡꯒꯣꯜꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯤꯕꯣ?" "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯪꯒꯤ ꯌꯦꯟꯕꯤ ꯑꯉꯥꯡꯕꯤꯗꯣ, ꯃꯥꯅ ꯀꯣꯛꯄ ꯃꯔꯨꯝꯗꯨꯕꯨ ꯀꯌꯥꯕꯨ ꯁꯨꯔꯒꯦꯅꯦ?" "ꯌꯥꯝꯂꯝꯂꯅꯤ, ꯃꯁꯤꯡꯒ ꯊꯤꯗꯦ꯫ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯑꯌꯨꯛꯁꯤꯗ ꯌꯦꯟ ꯃꯔꯨꯝ ꯑꯃꯨꯛ ꯍꯪꯒꯠꯂꯛꯏꯗꯨꯕꯣ ꯕꯥꯕꯥ? ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯤꯡꯁꯦ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯕꯤꯌꯨꯀꯣ, ꯍꯅꯨꯊꯪꯗ ꯆꯣꯞꯁꯅꯤ, ꯑꯩꯗꯤ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤ." "ꯀꯔꯤ ꯈꯪꯗꯅ ꯃꯣꯏꯅ? ꯃꯊꯧ ꯂꯩꯇꯕ ꯉꯥꯛꯇꯅꯤ, ꯇꯥꯁꯜꯂꯨꯅꯨ꯫ ꯀꯥꯏꯗ ꯊꯝꯃꯤ ꯅꯪꯒꯤ ꯌꯦꯟ ꯃꯔꯨꯝꯗꯨ? ꯈꯔ ꯂꯧꯒꯦ." "ꯀꯩꯒꯤ ꯂꯧꯗꯣꯏꯅꯣ ꯄꯥꯕ? ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯉꯁꯤ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡ ꯑꯣꯏꯅ ꯊꯣꯡꯒꯦ ꯇꯧꯕꯅꯤ꯫ ꯌꯦꯔꯨꯝꯗꯣ ꯑꯃꯨꯛ ꯄꯨꯔꯒ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯥꯏ ꯊꯥꯕꯤ ꯃꯧꯗꯨꯗ ꯑꯃꯨꯛ ꯄꯤꯔꯨꯔꯒꯦꯔꯥ?" "ꯍꯦ, ꯇꯥꯅꯤꯡꯗꯦꯀꯣ, ꯑꯉꯥꯡꯅ ꯑꯍꯜꯒꯤ ꯋꯥꯗ ꯌꯥꯝ ꯌꯥꯎꯁꯤꯜꯂꯛꯀꯅꯨ꯫ ꯅꯃꯥꯗꯨꯅ ꯉꯟꯇꯥꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯦ, ꯅꯠꯇꯦ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯅꯣꯏꯕꯨ ꯀꯩꯗꯧꯔꯒ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯏꯆꯥꯅꯨꯄꯤ ꯅꯪꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯂꯕꯗꯤ ꯃꯤꯅ ꯎꯁꯤꯠꯈꯤꯗ꯭ꯔꯣ? ꯀꯥꯟꯅꯗꯦ, ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯀꯣꯏꯊꯤ ꯊꯤꯔꯒ ꯄꯨꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯥꯎꯆꯥ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯦ ꯍꯥꯏꯔꯒ ꯌꯦꯟ ꯃꯔꯨꯝ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯄꯨꯈꯤꯒꯦ ꯇꯧꯏ꯫ ꯃꯄꯥꯅ ꯈꯥꯎ ꯑꯃꯗ ꯌꯦꯔꯨꯝꯗꯣ ꯍꯥꯞꯂꯒ ꯄꯨꯈꯤꯒꯦ ꯇꯧꯕꯗ ꯉꯥꯟꯊꯣꯏꯅ ꯈꯥꯝꯂꯛꯏ꯫ "ꯀꯩꯅꯣ ꯄꯥꯕ, ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯈꯔ ꯊꯝꯂꯝꯃꯨ, ꯍꯣꯔꯦꯟ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏ ꯇꯧꯔꯅꯤ꯫ ꯄꯥꯕꯥ, ꯑꯃꯅꯤ ꯊꯝꯂꯝꯃꯨ." "ꯑꯁ, ꯀꯔꯤ ꯏꯁꯧꯅꯣ? ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨ ꯏꯁꯧ ꯂꯥꯡꯂꯕꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯅꯦꯍꯦ꯫ ꯅꯃꯥꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯏꯁꯧ ꯂꯥꯡꯕꯗꯤ꯫ ꯁꯦ, ꯁꯤꯗꯅꯦ 2 ꯊꯝꯂꯝꯂꯒꯦ, ꯃꯈꯥꯗ ꯇꯥꯔꯒ ꯑꯃꯨꯛ ꯀꯥꯏꯅꯤ꯫ ꯈꯔ ꯂꯩꯔꯗꯤ ꯅꯄꯥ ꯑꯩꯁꯨ ꯑꯃꯨꯛ ꯂꯨꯍꯣꯡꯈꯤꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ, ꯏꯄꯥ ꯊꯣꯛꯑꯦꯀꯣ." ꯃꯃꯥꯏ ꯑꯁꯦ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦꯕ, ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯩꯅ ꯏꯔꯥꯡ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯅꯨꯕ ꯃꯍꯥꯟ ꯑꯣꯏꯅ ꯄꯥꯈꯪ ꯁꯥꯗꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯌꯦꯕ꯫ "ꯀꯥꯟꯅꯔꯣꯏ, ꯑꯩꯒꯤ ꯏꯄꯥ ꯉꯥꯎꯕꯁꯤꯗ ꯋꯥꯔꯤ ꯁꯥꯗꯅ, ꯑꯁꯤꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉꯀꯥꯟꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯅꯤ, ꯌꯨ ꯇꯞ ꯇꯥꯏ ꯊꯛꯑꯒ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ." "ꯏꯆꯦ, ꯀꯩꯗꯧꯔꯒꯦ ꯋꯥ ꯑꯃꯨꯛ ꯉꯥꯡꯉꯒ ꯂꯩꯗꯨꯕꯣ? ꯏꯁꯤꯡ ꯆꯥꯎꯔꯦ, ꯏꯔꯨ ꯂꯨꯔꯨ ꯂꯥꯛꯑꯣ." "ꯍꯣꯏ ꯍꯣꯏ, ꯏꯆꯦ ꯂꯥꯛꯏ꯫ ꯏꯆꯦꯒꯤ ꯊꯣꯏꯕꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯏꯆꯦꯅ ꯌꯦꯔꯨꯝ ꯊꯣꯡꯕꯤꯗꯣꯏꯅꯤ, ꯇꯨ ꯌꯦꯔꯨꯝ 2ꯁꯤ ꯊꯣꯡꯂꯒ ꯂꯣꯏꯅ ꯄꯤꯖꯗꯣꯏꯅꯤ, ꯂꯥꯛꯑꯣ ꯆꯪꯉꯁꯤ." ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯏꯅꯥꯎꯆꯥ ꯏꯪꯂꯕ ꯂꯩꯆꯤꯜ ꯊꯥꯔꯕ ꯃꯇꯝꯁꯤꯗ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥꯗꯨ ꯄꯥꯏꯔꯒ ꯀꯦꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯆꯪꯁꯤ ꯀꯗꯥꯏ ꯆꯪꯂꯣꯏꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩ꯫ ꯀꯦꯕꯤꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯕ ꯍꯜꯂꯛꯄꯗ ꯏꯅꯥꯎꯆꯥꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯗꯨꯅ ꯆꯪꯂꯛꯏ꯫ "ꯍꯩꯃꯥ, ꯇꯥ ꯏꯅꯥꯎꯆꯥ, ꯀꯔꯤꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯏꯪꯕꯒ ꯑꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ?" "ꯅꯪ ꯎꯅꯤꯡꯃꯟꯗꯅ ꯂꯥꯏꯅꯤ ꯀꯩꯅꯣ, ꯁꯦ ꯌꯦꯔꯨꯝꯅꯤ."
ꯅꯈꯣꯏ ꯏꯃꯥꯒ ꯅꯈꯣꯏ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯧ ꯏꯟꯁꯥꯡ ꯂꯩꯇꯗꯅ ꯋꯥꯔꯝꯂꯤꯕꯅꯤ ꯐꯅ ꯑꯗꯨꯝ ꯐꯔꯦꯗ ꯑꯗꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯅꯆꯥꯅꯨꯄꯤꯅꯗꯤ ꯉꯥꯡꯗ꯭ꯔꯣ ꯀꯩꯁꯨ ꯉꯥꯡꯕ ꯉꯝꯕ ꯅꯠꯇꯦꯗ ꯃꯥꯅ ꯃꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯖꯕꯅꯤ ꯀꯩꯅꯣꯅꯦ ꯏꯆꯥꯅꯨꯄꯤꯁꯨ ꯀꯨꯏꯅꯒ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯥꯅ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯈꯤꯕꯒꯅꯦ ꯏꯕꯥꯅꯤꯁꯨ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯗꯧꯅꯤ ꯇꯥꯏꯅꯥꯎ ꯆꯥꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯁꯤꯃ ꯐꯁꯨ ꯐꯈ꯭ꯔꯦꯗꯀꯣ ꯇꯥꯗꯁꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤꯅ ꯑꯍꯥꯟꯕ ꯌꯨꯝ ꯄꯥꯜꯂꯨꯕ ꯅꯨꯄꯥꯗꯨꯁꯨ ꯐꯠꯇꯦ ꯑꯐꯕ ꯅꯨꯄꯥꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯈꯛ ꯊꯦꯡꯅ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗ ꯏꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯌꯥꯕ꯭ꯔꯅꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯗꯧꯅꯤ ꯀꯩꯅꯣ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥ ꯀꯩ ꯍꯥꯏꯒꯦ ꯇꯥꯗꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯑꯗꯣ ꯑꯩꯁꯨ ꯆꯪꯂꯒꯦ ꯇꯥꯗꯁꯨ ꯍꯟꯕꯤꯔꯣ ꯏꯪꯕꯁꯤꯗ ꯀꯨꯏꯅ ꯂꯩꯕꯤꯔꯅꯨ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯀꯣꯟꯅ ꯎꯅꯔꯁꯤꯀꯣ ꯆꯪꯉꯣ ꯅꯪꯁꯨ ꯑꯩꯁꯨ ꯆꯠꯂꯦꯀꯣ ꯃꯁꯤꯁꯨ ꯏꯍꯥꯟ ꯍꯥꯟꯅꯨꯈꯩ ꯃꯇꯨꯒꯁꯨ ꯀꯣꯏꯅꯤꯡꯂꯤ ꯃꯥꯜꯂꯤ ꯈꯔ ꯇꯧꯁꯟꯅꯔꯒ ꯁꯦꯜ ꯇꯞꯇꯥꯏ ꯂꯧꯊꯣꯛꯀꯦ ꯈꯪꯅꯤ ꯀꯔꯤꯕꯨ ꯇꯧꯔꯒ ꯂꯩꯖꯔꯨꯅꯤꯒꯦ ꯏꯋꯥꯒ ꯃꯥꯏ ꯆꯥꯟꯅꯗ꯭ꯔꯦꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯕꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯂꯒ ꯂꯩꯕꯁꯤꯅ ꯑꯩꯒꯤ ꯑꯋꯥ ꯄꯣꯊꯥꯔꯤꯅꯤ ꯀꯥꯟꯗꯦ ꯆꯥꯛꯇꯨꯝ ꯊꯣꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯉꯥꯟꯊꯣꯏ ꯆꯥꯛ ꯇꯣꯛꯄꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯐꯤꯁꯥꯀꯣꯜꯗꯒꯤ ꯁꯥꯕ ꯂꯣꯏꯔꯕ ꯐꯤ ꯑꯗꯨ ꯀꯛꯂꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯇꯥ ꯊꯣꯏꯅꯨꯗꯨ ꯃꯈꯨꯠꯇ ꯂꯪ ꯃꯆꯨ ꯈꯔ ꯄꯥꯏꯔꯒ ꯆꯪꯂꯛꯏ ꯍꯣꯏ ꯏꯇꯥ ꯅꯪꯅ ꯍꯥꯏꯕ ꯂꯪ ꯃꯆꯨꯗꯨ ꯄꯨꯔꯛꯑꯦ ꯍꯩꯃ ꯏꯇꯥ ꯀꯥꯈꯠꯂꯣ ꯑꯩ ꯐꯤ ꯀꯛꯏꯌꯦ ꯑꯦ ꯅꯪꯗꯤ ꯐꯤꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯐꯤ ꯑꯃ ꯂꯣꯏꯕꯗ ꯊꯥ ꯑꯃꯕꯨ ꯆꯪꯉꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯨ ꯇꯧꯔꯤꯕ ꯏꯇꯥ ꯅꯪꯕꯨ ꯑꯍꯤꯡꯒ ꯇꯨꯝꯗꯈꯩ ꯐꯤ ꯁꯥꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯀꯗꯥꯏꯗꯒꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯁꯥꯕ ꯉꯝꯗꯦ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯉꯥꯏꯍꯥꯛ ꯁꯥꯕꯅꯤ ꯅꯨꯡꯊꯤꯜ ꯃꯇꯝ ꯁꯪꯂꯒꯅ ꯁꯥꯔꯦ ꯁꯪꯗ꯭ꯔꯒꯅ ꯇꯣꯛꯏ ꯁꯤꯁꯨ ꯃꯅꯤꯡꯒꯤ ꯏꯅꯝꯃ ꯃꯦꯝꯆꯥꯒꯤ ꯉꯁꯤ ꯄꯤꯗꯣꯏꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯊꯨꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯤꯁꯤ ꯊꯕꯛ ꯀꯟꯕꯤ ꯑꯩꯒꯤ ꯏꯇꯥꯅꯤ ꯂꯩꯀꯥꯏꯁꯤꯗ ꯅꯪꯃꯨꯛ ꯊꯕꯛ ꯐꯕꯤ ꯂꯩꯇꯦ ꯁꯛꯇ ꯍꯥꯏꯔꯦ ꯏꯇꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤꯗꯣ ꯄꯥꯈꯪ ꯃꯌꯥꯝꯁꯤꯅ ꯏꯇꯥꯕꯨ ꯀꯣꯏꯕ ꯐꯪꯂꯕꯗꯤ ꯈꯟꯅ ꯂꯨꯝꯕ ꯂꯥꯛꯅꯔꯤꯕ ꯃꯌꯥꯝꯁꯤ ꯀꯜꯂꯛꯇꯕ ꯉꯝꯗꯦꯗ ꯌꯥꯔꯦ ꯆꯣꯏꯔꯣꯜꯗꯣ ꯀꯣꯟꯅ ꯂꯣꯜꯂꯣ ꯐꯤꯁꯦ ꯑꯃꯨꯛꯇ ꯊꯤꯟꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯠꯅ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯗꯨꯅꯤ ꯍꯩꯃ ꯏꯇꯥ ꯅꯣꯏ ꯏꯪꯈꯣꯜꯒꯤ ꯀꯣꯕꯤꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦ ꯆꯥꯎꯔꯕꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯏꯁꯤꯡ ꯆꯥꯏꯕ ꯀꯟꯕꯒꯤ ꯊꯨꯅ ꯆꯥꯎꯔꯤꯅꯤ ꯅꯆꯤꯟ ꯅꯨꯄꯥꯅ ꯃꯔꯨꯝ ꯂꯣꯏꯅ ꯃꯣꯛꯁꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯅꯦ ꯏꯀꯥꯏꯖꯔꯦꯀꯣ ꯑꯁ ꯅꯨꯡꯁꯥꯁꯤꯁꯨ ꯁꯥꯏꯍꯦ ꯅꯤꯡꯊꯝꯊꯥꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯀꯥꯂꯦꯟ ꯊꯥꯒꯕꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯂꯩꯔꯛꯁꯦ ꯍꯥꯟꯅꯗꯤ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯕꯒꯤ ꯎꯔꯨꯝꯈꯔ ꯐꯪꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯡꯍꯣꯡ ꯍꯣꯡꯉꯤ ꯑꯗꯨꯅ ꯁꯥꯔꯕꯁꯨ ꯁꯥꯅꯅꯦ ꯏꯇꯥ ꯊꯣꯏꯅꯨ ꯑꯩꯒꯤ ꯈꯜꯂꯒ ꯏꯗꯣꯝꯆꯥ ꯃꯦꯝꯆꯥ ꯍꯣꯏ ꯐꯥꯎꯗꯪ ꯆꯠꯃꯤꯟꯅꯕ ꯇꯥꯔꯦꯀꯣ ꯏꯁ ꯌꯥꯔꯦ ꯕꯦꯝꯃ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯀꯩ ꯌꯥꯎꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯆꯠꯂꯔꯣꯏ ꯍꯥꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯏꯗꯣꯝꯆꯥ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯤ ꯌꯧꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯦꯝꯆꯥ ꯍꯣꯏꯗ ꯆꯪꯂꯒ ꯐꯤꯗꯨ ꯄꯤꯔꯝꯂꯒ ꯂꯥꯛꯏ ꯊꯣꯏꯅꯨꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯉꯥꯟꯊꯣꯏꯁꯨ ꯃꯊꯟꯇ ꯃꯌꯨꯝ ꯇꯥꯕ ꯂꯩꯔꯛ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯄꯥꯒ ꯀꯦꯕꯤꯒꯗꯨ ꯂꯝꯕꯤꯗ ꯎꯔꯨꯝ ꯂꯥꯡ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯑꯩꯈꯣꯏ ꯄꯥꯞꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒ ꯃꯣꯛꯁꯤꯒ ꯑꯃꯨꯛ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯔꯝꯃꯦꯕ ꯑꯩꯗꯤꯕ ꯂꯩꯀꯥꯏ ꯃꯤꯅꯒ ꯎꯔꯗꯤ ꯏꯀꯥꯏꯖꯕꯗ ꯁꯤꯔꯦ ꯀꯦꯕꯤꯅ ꯇꯥꯗꯥ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯅꯆꯥꯅꯨꯄꯤꯗꯨ ꯅꯠꯇꯕ꯭ꯔꯅꯦ ꯀꯔꯤꯅꯣ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯄ ꯃꯥꯜꯂꯤꯗ ꯑꯁ ꯏꯆꯥꯅꯨꯄꯤꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦꯅ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯍꯨꯠꯆꯤꯜꯂꯒ ꯂꯥꯛꯏꯅꯣ ꯈꯪꯗꯦꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯩꯅꯣ ꯇꯥꯗ ꯅꯊꯟꯇꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕ ꯅꯆꯥꯅꯨꯄꯤꯁꯦ ꯐꯥꯒꯤꯗꯒꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯤ ꯕꯥꯕꯥ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ ꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯈꯤꯗꯦ ꯍꯥꯏꯗꯗꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ ꯀꯩꯅꯣ ꯑꯣꯝꯅ ꯇꯧ ꯂꯩꯗꯨꯕꯣ ꯍꯧꯒꯠꯂꯣ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯗꯣ ꯃꯊꯟꯇ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤ ꯂꯥꯛꯑꯣ ꯄꯥꯕ ꯆꯠꯂꯁꯦ ꯕꯦꯝꯃ ꯅꯪ ꯆꯠꯂꯝꯃꯣ ꯏꯄꯥ ꯉꯥꯛꯇꯪ ꯂꯩꯔꯛꯈꯤꯒꯦ ꯕꯥꯕꯥ ꯃꯤ ꯅꯣꯛꯈ꯭ꯔꯒ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ ꯄꯥꯈꯪ ꯃꯆꯥ ꯏꯟꯈꯠꯂꯛꯄꯅꯦ ꯍꯥꯏꯕ ꯑꯣꯏꯗꯤ ꯐꯩ ꯌꯥꯝ ꯂꯦꯝꯖꯗꯦꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯦꯕꯤꯅ ꯍꯦꯔꯥ ꯏꯕꯦꯝꯃ ꯇꯥꯗꯁꯤꯌꯥ ꯑꯩꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯐꯠ ꯍꯦꯛ ꯊꯥꯗꯣꯛꯄ ꯌꯥꯗꯕꯒꯤ ꯑꯁꯨꯛ ꯐꯖꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯂꯒꯦ ꯍꯥꯏꯔꯤꯗꯅ ꯁꯤꯐꯥꯎꯗ ꯆꯠꯂꯁꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯨ
ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯑꯩꯁꯦ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯏꯅꯦ, ꯑꯩ ꯀꯅꯥꯗꯁꯨ ꯏꯀꯥꯏꯕ ꯄꯤꯕ ꯇꯧꯖꯗꯦ. ꯑꯩꯒꯤ ꯏꯄꯥ ꯋꯥꯈꯜ ꯇꯥꯗꯕꯁꯦ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯖꯕꯅꯦ ꯑꯩꯗꯤ. ꯃꯁꯤꯗ ꯏꯅꯦꯅ ꯑꯃꯨꯛ ꯌꯥꯎꯁꯤꯟꯕꯤꯔꯛꯏꯗꯨꯕꯨ ꯃꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯕꯥꯕꯥ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦꯗꯤ ꯀꯣꯛ ꯂꯥꯛꯀꯦꯗꯅ. ꯂꯩꯁꯥꯕꯤꯅꯕꯨ ꯑꯅꯝꯕꯗ ꯌꯥꯝ ꯀꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯆꯠꯂꯝꯕ ꯌꯨꯝꯗ. ꯂꯝꯕꯤꯁꯤꯗ ꯈꯠꯅꯕ ꯑꯩ ꯄꯥꯝꯗꯦꯀꯣ. ꯉꯥꯟꯊꯣꯏꯗꯨ ꯃꯄꯥꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯕꯨꯛꯅꯤꯡꯗꯨ ꯈꯔ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ. ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯦꯞ ꯂꯥꯛꯏ. ꯃꯌꯨꯝ ꯌꯧꯔꯒ ꯙꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯔꯒ ꯃꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ. ꯏꯃꯥ, ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯔꯝꯒꯗꯕꯅꯤꯀꯣ. ꯅꯆꯥꯁꯦ ꯋꯥꯔꯁꯨ ꯈꯥꯡꯕꯅꯤ. ꯑꯗꯨꯕꯨ ꯄꯥꯕꯅ ꯁꯨꯝꯅ ꯋꯥꯈꯜ ꯇꯥꯗꯕꯁꯤ ꯎꯕꯗ ꯅꯆꯥ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯏꯃꯥ. ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ. ꯃꯧꯄꯥ ꯅꯨꯄꯥ ꯊꯣꯏꯕꯗꯨ ꯃꯆꯦꯅ ꯃꯪꯒꯣꯜꯗ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ. ꯆꯦ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯃꯤꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯆꯦ, ꯀꯞꯀꯅꯣ. ꯏꯆꯦ, ꯅꯪ ꯋꯥꯔꯕ꯭ꯔꯣ? ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯏꯆꯦ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ. ꯏꯆꯦꯒꯤ ꯊꯣꯏꯕ, ꯏꯆꯦ ꯋꯥꯗꯤꯌꯦ. ꯏꯆꯦ ꯋꯥꯗꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯧꯄꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯩ. ꯊꯣꯏꯕꯁꯨ ꯑꯉꯥꯡꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯃꯆꯦꯅ ꯋꯥꯔꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ. ꯃꯆꯦꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯏꯆꯦ. ꯏꯆꯦꯗ ꯊꯕꯛ ꯂꯣꯏꯅ ꯁꯨꯍꯜꯂꯦ. ꯑꯗꯨꯒ ꯃꯥꯅ ꯏꯟꯁꯥꯡꯁꯨ ꯂꯣꯟꯅ ꯄꯨꯔꯒ ꯍꯦꯛꯇ ꯆꯠꯂꯤ. ꯏꯆꯦꯗꯒꯤ ꯁꯦꯜꯁꯨ ꯌꯥꯝ ꯇꯣꯏꯅ ꯂꯧꯋꯦ. ꯃꯤꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯅꯨꯄꯤ ꯀꯣꯏ ꯍꯥꯏ. ꯏꯆꯦꯒꯤ ꯊꯣꯏꯕ, ꯃꯤꯅ ꯍꯥꯏꯕ ꯇꯥꯔꯨꯅꯨ. ꯅꯪꯒꯤꯗꯃꯛ ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ. ꯄꯥꯕꯕꯨꯁꯨ ꯑꯩꯅ ꯋꯥꯈꯜ ꯇꯥꯍꯟꯒꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯣꯕꯤꯁꯦ ꯏꯁꯤꯡ ꯆꯥꯏꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯏꯆꯦ, ꯏꯁꯤꯡ ꯁꯣꯛꯄꯤꯔꯒꯦ. ꯍꯣꯏ ꯏꯆꯦ, ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯏꯁꯤꯡ ꯆꯥꯏꯁꯤꯀꯣ. ꯅꯍꯥꯟꯃꯨꯛ ꯊꯥꯈꯤꯕꯗꯣ ꯍꯧꯒꯠꯂꯛꯑꯕꯅꯤ. ꯑꯩ ꯏꯁꯤꯡ ꯆꯥꯏꯅꯕ ꯄꯦꯔꯦ ꯂꯧꯊꯣꯛꯈꯤꯒꯦ ꯏꯆꯦ. ꯊꯣꯏꯕꯗꯨ ꯌꯦꯅꯈꯥꯔꯣꯝꯗ ꯆꯦꯟꯈꯤꯗꯨꯅ ꯄꯦꯔꯦꯗꯨ ꯂꯧꯔꯨꯔꯦ. ꯃꯧꯄꯥꯒꯤ ꯃꯇꯧꯗꯨꯕꯨ ꯌꯦꯡꯖꯔꯒ ꯉꯥꯟꯊꯣꯏ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯊꯣꯛꯆꯩ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯀꯦꯕꯤꯁꯨ ꯏꯅꯥꯎꯆꯥꯗꯒꯤ ꯊꯦꯝꯗꯨꯅ ꯁꯦꯜ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ. ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯤꯠ ꯌꯥꯝꯅ ꯅꯥꯟꯅꯔꯝꯃꯤ. ꯀꯦꯕꯤꯒꯤ ꯃꯈꯨꯔꯥꯁꯤꯡꯗꯨꯅ ꯏꯅꯥꯎꯆꯥꯕꯨ ꯇꯥꯟꯖꯥ ꯆꯥꯕꯗ ꯋꯥꯔꯛꯀꯦ ꯈꯟꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯃꯇꯥ ꯊꯣꯏꯅꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯥꯈꯪ ꯑꯅꯤꯈꯛꯅ ꯀꯧꯔꯛꯏ. ꯆꯤꯡꯈꯩꯅ, ꯏꯆꯟ ꯑꯅꯤꯕꯨ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ. ꯊꯣꯏꯅꯨꯅ, ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯪꯕꯤꯌꯨ. ꯈꯨꯜꯁꯤꯗ ꯁꯟ ꯌꯥꯝꯅ ꯂꯣꯏꯕ ꯁꯥꯃꯨ ꯍꯣꯏꯒꯤ ꯃꯌꯨꯝꯗꯣ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ. ꯑꯩꯈꯣꯏꯁꯦ ꯁꯟ ꯂꯩꯅꯕ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ. ꯑꯣ, ꯈꯨꯔꯥ ꯁꯥꯃꯨ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯦ. ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯨꯝꯅ ꯆꯠꯄꯤꯔꯣ. ꯑꯗꯨꯒ ꯂꯩꯔꯛ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ. ꯑꯗꯨꯗ ꯆꯪꯉꯒ ꯊꯣꯡꯒꯥꯜ ꯑꯍꯥꯟꯕꯒꯤꯗꯣ ꯃꯥꯒꯤ ꯃꯌꯨꯝꯅꯤ. ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯏꯆꯜ ꯑꯅꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯒꯦ? ꯑꯩꯒꯤꯅ ꯊꯣꯏꯅꯨ ꯀꯧꯋꯦ. ꯑꯗꯨꯒ ꯏꯇꯥꯁꯤꯒꯤꯅ ꯉꯥꯟꯊꯣꯏ. ꯏꯕꯨꯡ ꯑꯅꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯑꯩꯅ ꯆꯤꯡꯈꯩ. ꯏꯇꯥꯎꯁꯤꯒꯤꯅ ꯇꯣꯂꯦꯟ ꯀꯧꯏ. ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕ ꯇꯣꯂꯦꯟꯗꯨ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯗ ꯏꯪꯅ ꯇꯞꯅ ꯂꯦꯞꯂꯤꯕꯤ ꯉꯥꯟꯊꯣꯏꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯦ. ꯇꯣꯂꯦꯟ ꯋꯥꯗꯤ ꯉꯥꯡꯗ ꯉꯥꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯃꯇꯥꯎ ꯆꯤꯡꯈꯩꯅ ꯈꯨꯅꯤꯡꯅ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯀꯔꯤ ꯈꯨꯌꯦꯡꯅꯨꯗꯨꯕꯣ? ꯑꯗꯨꯗꯤ ꯃꯤꯡꯁꯨ ꯈꯪꯅꯔꯕꯅꯤꯅ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯕ ꯍꯥꯏꯗꯨꯅꯤ. ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯂꯥꯛꯑꯣ ꯃꯤ ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯔꯦ. ꯊꯣꯏꯅꯨꯅ, ꯍꯩꯃꯥ, ꯑꯃꯁꯤꯗꯤ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦꯅꯦ. ꯏꯇꯥ, ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯑꯃꯗꯣ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯏꯀꯣ, ꯆꯦꯛꯁꯤꯟꯖꯧ. ꯏꯇꯥꯁꯤꯗꯤꯕ ꯃꯤꯅ ꯆꯨꯝꯅ ꯌꯦꯡꯂꯛꯄ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟ ꯂꯩꯔꯗꯤ ꯌꯥꯔꯣꯏꯀꯣ. ꯍꯣꯏ ꯏꯕꯦꯝꯃ, ꯃꯤꯠꯌꯦꯡꯗꯣ ꯆꯨꯝꯅꯒꯤ ꯃꯤꯠꯌꯦꯡ ꯅꯠꯇꯦꯀꯣ. ꯏꯇꯥꯗ ꯆꯥꯗꯧꯈꯩ ꯌꯦꯡꯉꯤꯗꯣ ꯅꯪꯗꯤ ꯎꯔꯝꯃꯣꯏꯅꯦ. ꯃꯥꯅ ꯌꯦꯡꯉꯤꯗꯣ ꯆꯥꯗꯧꯈꯩ ꯌꯦꯡꯉꯤ ꯏꯕꯦꯝꯃ. ꯑꯁ ꯌꯥꯔꯁꯦ, ꯏꯁꯤꯡ ꯁꯣꯛꯂꯒ ꯌꯨꯝꯗ ꯊꯨꯅ ꯍꯟꯅꯕ ꯇꯧꯔꯁꯦ. ꯑꯩ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯕꯅꯤ. ꯁꯣꯝꯗ ꯋꯥꯡ ꯆꯥꯎꯕ ꯄꯥꯈꯪ ꯑꯅꯤꯗꯨꯁꯨ ꯁꯟ ꯑꯗꯨ ꯂꯩꯅꯕ ꯌꯦꯡꯂꯨꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯂꯝꯕꯤꯗ ꯆꯠꯅ ꯇꯣꯂꯦꯟꯗꯨ ꯃꯊꯟꯇ ꯃꯣꯃꯣ ꯅꯣꯛꯂꯛꯏ. ꯆꯤꯡꯈꯩꯅ, ꯀꯔꯤ ꯈꯨꯗꯣꯛꯅꯣꯗꯨꯗꯤ? ꯅꯨꯄꯥꯁꯦ ꯏꯔꯥꯡ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤꯗ. ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕ ꯅꯪꯅ ꯉꯁꯤ ꯂꯩꯁꯥꯕꯤꯗꯨꯗ ꯌꯦꯡꯈꯤꯕ ꯈꯨꯌꯦꯡꯗꯣ. ꯑꯁ ꯆꯤꯡꯈꯩ, ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ. ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃꯗꯣ ꯉꯥꯟꯊꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯈꯪꯗꯦ, ꯃꯥꯒꯤ ꯏꯪ ꯇꯞꯄꯤ ꯃꯁꯛꯇꯣ ꯑꯍꯥꯟꯕ ꯎꯕꯗ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯖꯔꯨꯔꯦ. ꯀꯥꯟꯗꯦ, ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯩꯔꯤꯉꯩꯁꯤꯗ
ꯀꯣꯏꯍꯧꯕꯅ ꯐꯅꯤ ꯑꯥꯏ ꯌꯥꯝ ꯊꯨꯖꯤꯜꯂꯦ ꯉꯁꯤꯗꯤ ꯃꯤ ꯈꯪꯅꯕ ꯂꯩꯔꯝꯗꯤ ꯂꯩꯔꯝꯃꯣꯏꯁꯨ ꯈꯪꯗꯦ ꯈꯪꯅꯕ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯅ ꯄꯥꯝꯈ꯭ꯔꯗꯤ ꯀꯣꯏꯔꯅꯤ ꯈꯪꯗꯦꯕ ꯑꯩꯗꯤ ꯀꯣꯏꯅꯤ ꯅꯪ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯅ ꯅꯊꯟꯗ ꯌꯥꯎꯏꯅ ꯅꯪꯅ ꯄꯥꯝꯕꯈꯩ ꯄꯪꯄꯤꯗ ꯄꯤꯕꯗꯣ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯌꯥꯔꯣꯏꯕꯣ ꯅꯨꯄꯤꯅ ꯄꯥꯝꯈꯤꯗꯕ ꯒꯥꯏꯁꯦ ꯄꯥꯝꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤ ꯀꯅꯥꯒꯤ ꯏꯅꯥꯛ ꯈꯨꯟꯅ ꯈꯨꯜꯂꯕꯁꯨ ꯃꯣꯏꯅ ꯄꯥꯝꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯤ ꯈꯛ ꯎꯕꯗ ꯇꯤꯟ ꯁꯤꯠꯂꯦ ꯍꯥꯏꯔꯤꯅꯤ ꯆꯤꯡꯈꯩ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯥꯠꯇꯣꯏꯔꯣ ꯍꯥ ꯇꯣꯂꯦꯟꯅꯤꯕꯣ ꯅꯪꯅ ꯐꯤꯡꯒꯠꯈꯤꯕꯁꯤꯅꯕ ꯏꯇꯥꯎꯒꯤꯕꯨ ꯄꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯏꯇꯥꯎꯗꯤ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯐꯥꯎꯕ ꯀꯣꯏꯔꯛꯇ꯭ꯔꯤꯕꯗꯨꯗ ꯈꯪꯂꯝꯃꯣꯏ ꯍꯥꯏꯗꯅ ꯁꯨꯝ ꯍꯥꯏꯕꯤꯕꯅꯤꯗ ꯀꯥꯟꯅꯩ ꯈꯔ ꯂꯩꯔꯒ ꯃꯣꯏ ꯈꯨꯜꯗ ꯑꯃꯨꯛ ꯆꯠꯂꯒ ꯂꯨꯃꯨꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎꯅ ꯑꯄꯥꯝꯕ ꯅꯨꯄꯤꯕꯨ ꯀꯣꯏꯗꯅ ꯇꯣꯛꯑꯦꯕ꯭ꯔꯣ ꯑꯗꯣ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯌꯥꯅꯕ ꯇꯧꯒꯗꯕꯅꯤꯅꯦ ꯑꯍꯥꯟꯕ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯁꯨ ꯑꯅꯤꯔꯛ ꯍꯥꯏꯖꯤꯜ ꯂꯣꯏꯔꯦ ꯑꯅꯤꯔꯛꯇꯤ ꯌꯥꯗ꯭ꯔꯒꯅ ꯑꯍꯨꯝꯂꯛ ꯍꯥꯏꯔ ꯌꯦꯡꯉꯤ ꯃꯗꯨ ꯌꯥꯔꯛꯇ꯭ꯔꯒꯅ ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯐꯥꯔꯒ ꯂꯧꯔ ꯂꯣꯏꯔꯦ ꯅꯨꯄꯤꯕꯨ ꯀꯩꯅꯣ ꯋꯤꯁ ꯃꯁꯤꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯔꯛꯀꯗꯧꯔꯤꯅ ꯐꯥꯔ ꯂꯧꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏ ꯋꯥꯅꯤ ꯊꯧꯅꯥ ꯈꯨꯐꯗꯤ ꯄꯛꯇꯤ ꯄꯛꯇꯅ ꯌꯥꯔꯤꯕꯨꯉꯣ ꯑꯄꯥꯝꯕ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯈꯪꯅꯕ ꯂꯩꯔꯝꯂꯒ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯗꯤ ꯐꯥꯔꯒ ꯂꯧꯅꯤ ꯍꯥꯏꯇꯥꯕ ꯅꯨꯄꯤ ꯐꯥꯔꯒ ꯂꯧꯕꯒꯩꯁꯦ ꯌꯥꯝ ꯂꯨꯈ꯭ꯔ ꯋꯥꯅꯤ ꯈꯪꯉꯕ ꯁꯤꯗꯩꯁꯤꯗ ꯅꯨꯄꯤ ꯃꯣꯏꯅꯗꯤ ꯐꯥꯔꯒ ꯂꯧꯅꯤ ꯍꯥꯏꯔꯦ ꯀꯥꯏꯅ ꯍꯩꯅꯗꯕꯤꯒ ꯇꯧꯔꯤ ꯑꯩꯈꯣꯏꯒꯨꯝꯕꯅ ꯅꯨꯄꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯗꯣꯏꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯇꯣꯂꯦꯟ ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯠꯇꯦ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏ ꯐꯥꯎ ꯅꯨꯄꯤ ꯐꯥꯕ ꯉꯥꯛꯇ ꯀꯤꯕꯨ ꯀꯤꯁꯤꯜꯂꯦꯀꯣ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯁ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯥꯟꯗꯦ ꯌꯨꯝ ꯌꯨꯝ ꯆꯠꯂꯁꯤ ꯂꯧꯁꯤꯡꯒ ꯂꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕꯒꯤ ꯈꯨꯜꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯂꯥꯛꯑꯣ ꯃꯇꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯥꯟꯊꯣꯏ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯧꯄꯥ ꯊꯣꯏꯕꯅ ꯅꯥꯀꯟꯗ ꯐꯝꯂꯒ ꯁꯤꯡ ꯁꯦꯝꯂꯤ ꯏꯅꯥꯎꯆꯥꯗꯨ ꯌꯨꯝ ꯇꯞꯇꯥ ꯃꯈꯩ ꯉꯥꯎꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯈꯠꯅꯕ ꯍꯧꯔꯛꯏ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯊꯣꯏꯕꯅ ꯄꯥꯕ ꯏꯆꯦꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯉꯁꯥꯏꯁꯨ ꯏꯆꯦꯁꯦ ꯀꯞꯄꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯄꯥꯕꯅ ꯑꯃꯨꯛ ꯉꯥꯡꯖꯜꯂꯗꯤ ꯑꯃꯨꯛ ꯀꯞꯄꯅꯤ ꯍꯦ ꯍꯩꯅꯨ ꯇꯔꯦ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯈ꯭ꯔꯦꯅꯦ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯌꯨꯀꯣ ꯑꯍꯜꯒꯤ ꯋꯥꯗꯤ ꯌꯥꯎꯁꯤꯜꯂꯛꯀꯅꯨ ꯏꯄꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯅꯆꯦꯁꯤꯅ ꯀꯔꯤ ꯈꯪꯕꯤꯒꯦ ꯍꯥ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕ ꯐꯥꯎ ꯇꯥꯁꯤꯟꯅꯗꯅ ꯄꯤꯔꯣꯏꯗꯒꯤ ꯇꯧꯔꯤꯕ ꯅꯆꯦꯁꯦ ꯐꯠꯇꯕꯤꯅꯤ ꯃꯁꯤ ꯉꯥꯟꯊꯣꯏꯅ ꯄꯥꯕ ꯈꯔ ꯉꯥꯡꯂꯕꯗꯤ ꯌꯥꯔꯦ ꯄꯣꯊꯥꯔꯨ ꯆꯠꯂꯣ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯂꯒꯦ ꯀꯧꯕꯤꯔꯛꯀꯅꯨ ꯆꯥꯅꯤꯡꯗꯦ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗꯦ ꯅꯌꯨꯝ ꯄꯥꯟꯕꯤꯈ꯭ꯔꯣ ꯂꯩꯕꯤꯔꯅꯨ ꯌꯨꯝꯁꯤꯗ ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯄꯥꯕꯅ ꯌꯨꯝꯁꯤꯗ ꯃꯧ ꯍꯜꯂꯛꯄꯗꯨ ꯄꯨꯁꯤꯜꯂꯛꯂꯒ ꯌꯨꯝꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯄꯤꯛꯂꯤꯕ ꯏꯄ꯭ꯋꯥꯁꯦ ꯂꯩꯕ ꯉꯝꯗꯅꯕ ꯁꯤꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯨꯍꯣꯡꯗꯧꯔꯤꯕꯅꯣ ꯏꯪꯈꯣꯜꯁꯤ ꯌꯣꯜꯂꯒ ꯍꯣꯡꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯅ ꯈꯨꯝꯂꯛꯄ ꯑꯁꯤꯗꯗꯤ ꯏꯅꯥꯎꯆꯥꯗꯨ ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯏꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯦ ꯏꯄꯥ ꯅꯪꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯄꯥꯕꯅ ꯂꯩꯁꯥꯕꯤ ꯑꯩꯅ ꯈꯨꯕꯤ ꯀꯥꯂꯦꯟ ꯀꯥꯡꯗꯅ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛ ꯁꯨꯔꯒ ꯌꯨꯝꯒꯤ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯄꯥꯕꯅ ꯊꯕꯛ ꯃꯅꯥ ꯐꯥꯎ ꯁꯨꯗꯅ ꯌꯨꯝꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯜꯁꯤꯡ ꯍꯣꯜꯂꯒ ꯄꯨꯊꯣꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯈꯪꯂꯒ ꯑꯩ ꯀꯔꯤꯁꯨ ꯋꯥ ꯉꯥꯡꯗꯅ ꯂꯥꯛꯄꯅꯤ ꯄꯥꯕ ꯏꯆꯦ ꯀꯞꯂꯅꯨꯁꯦ ꯄꯥꯕꯁꯦ ꯏꯆꯦꯅ ꯐꯅ ꯉꯥꯡꯉꯁꯨ ꯋꯥꯈꯜ ꯇꯥꯔꯣꯏ ꯇꯣꯛꯑꯁꯦ ꯏꯆꯦ ꯅꯈꯣꯏꯒ ꯋꯥ ꯉꯥꯡꯅꯕ ꯉꯝꯖꯄꯣ ꯅꯠꯇꯦ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯕ ꯂꯩꯊꯣꯛꯀꯦ ꯍꯧꯗꯣꯔꯛꯀꯅꯨꯀꯣ ꯍꯌꯦꯡꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯆꯥꯖꯤꯛꯁꯨ ꯑꯣꯏꯅ ꯄꯤꯖꯒꯦ ꯆꯦꯡ ꯇꯥꯡꯂꯀꯥꯟꯁꯤꯗ ꯆꯥꯛꯀ ꯂꯦꯝꯍꯟꯕ ꯌꯥꯄꯣꯠꯇꯦ ꯁꯤꯒꯤ ꯊꯣꯏꯕ ꯌꯦꯟ ꯃꯔꯨꯝ ꯊꯝꯐꯝꯗꯒꯤ ꯑꯍꯨꯝ ꯂꯧꯊꯣꯔꯛꯑꯣ ꯌꯦꯔꯨꯝꯗ ꯇꯥꯎꯔꯒ ꯆꯥꯊꯣꯛꯁꯤ ꯄꯨꯔꯛꯑꯣ ꯍꯣꯏ ꯏꯆꯦ ꯄꯥꯕꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯗꯣꯏꯔꯣ ꯌꯥꯎꯔꯣꯏ ꯑꯝꯇ ꯆꯥꯛ ꯆꯥꯕꯒꯤ ꯍꯧꯗꯣꯔꯛꯀꯅꯨꯅ ꯏꯁꯧ ꯂꯥꯡꯉꯝꯃꯤꯗꯨ ꯇꯥꯗ꯭ꯔꯣ ꯊꯣꯏꯕꯁꯨ ꯃꯆꯦ ꯁꯥꯎꯔꯦ ꯈꯪꯕꯅ ꯋꯥ ꯃꯈꯥ ꯇꯥꯗ ꯌꯦꯔꯨꯝꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯦꯗ ꯄꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯊꯤꯔꯤ ꯉꯥꯟꯊꯣꯏꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯖꯟꯅꯔꯕꯁꯨ ꯃꯄꯥꯗ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯖꯗꯦ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯧꯗꯣꯔꯛꯏ ꯕꯥꯕꯥ
ꯆꯥꯛꯁꯤ ꯁꯥꯔꯤꯉꯩꯗ ꯈꯔ ꯆꯥꯊꯣꯛꯅꯕ ꯍꯧꯒꯠꯂꯣ ꯕꯥꯕꯥ ꯆꯥꯅꯤꯡꯗꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯒꯦ ꯅꯣꯏ ꯆꯥꯊꯣꯛꯂꯨꯔ ꯆꯠꯂꯣ ꯆꯥꯛꯇꯨ ꯆꯥꯗꯅ ꯇꯨꯝꯃꯗꯤ ꯍꯛꯆꯥꯡ ꯁꯣꯛꯂꯅꯤ ꯁꯨꯃꯥꯏꯅ ꯌꯨ ꯊꯛꯇꯅ ꯂꯥꯛꯂꯒ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯍꯧꯒꯠꯂꯨꯁꯦ ꯆꯥꯅꯤꯡꯗꯦꯗꯤ ꯀꯣꯛꯇꯣꯛꯄ ꯌꯥꯗ꯭ꯔꯣ ꯆꯥꯅꯤꯡꯗꯕꯒꯤꯅꯤ ꯏꯄꯥꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯦ ꯆꯠꯂꯣ ꯆꯥꯊꯣꯛꯂꯨ ꯉꯥꯟꯊꯣꯏ ꯋꯥ ꯃꯈꯥ ꯇꯥꯗ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯆꯥꯛꯈꯨꯝꯗ ꯆꯥꯛꯂꯨꯛ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯆꯦ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯃꯧꯄꯥꯕꯨ ꯌꯦꯡꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯨ ꯐꯥꯖꯤꯟꯖꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯄꯥꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨ ꯐꯖꯅ ꯀꯨꯞꯇꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯉꯥꯟꯊꯣꯏ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯊꯣꯏꯕꯅ ꯃꯆꯦꯕꯨ ꯂꯣꯏꯕ ꯉꯥꯏꯔꯤ ꯉꯥꯟꯊꯣꯏꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯅꯥꯎꯒ ꯄꯨꯟꯅ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯕꯗꯨꯗ ꯋꯥꯈꯜꯅ ꯋꯥꯔꯕ ꯃꯥꯏꯊꯣꯡꯗꯅ ꯑꯋꯥꯕ ꯎꯠꯊꯣꯛꯇ꯭ꯔꯤꯕꯤ ꯉꯥꯟꯊꯣꯏꯗꯨ ꯇꯨꯝꯂꯤ ꯋꯥꯔꯦ ꯍꯥꯏꯅ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯖꯕꯗꯨ ꯈꯪꯖꯗ꯭ꯔꯕꯤ ꯌꯨꯝꯒꯤ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕꯤꯗꯣ ꯃꯔꯛꯁꯤꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯃꯄꯥꯒꯤ ꯁꯔꯩ ꯑꯃꯨꯛ ꯈꯥꯡꯂꯤꯕꯤ ꯂꯥꯏꯕꯛ ꯊꯤꯕꯤꯗꯣ ꯅꯤꯡꯉꯥꯏꯗꯨꯅ ꯃꯧꯄꯥꯕꯨ ꯀꯣꯟꯗꯨꯅ ꯇꯨꯝꯂꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯍꯧꯁꯥꯒꯨꯝ ꯉꯥꯟꯊꯣꯏ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯏꯅꯥꯎꯆꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯦꯕꯤ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ ꯉꯥꯟꯊꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯇꯧꯗ꯭ꯔꯦ ꯃꯄꯥꯅ ꯄꯥꯝꯕꯗꯨ ꯇꯧꯖꯔꯁꯅꯨ ꯈꯜꯂꯕ ꯃꯥꯜꯂꯤ ꯏꯅꯥꯎꯆꯥꯗꯨ ꯀꯦꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯀꯦꯕꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯁꯥꯔꯒ ꯏꯅꯥꯎꯆꯥꯅ ꯂꯥꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯛꯇꯤ ꯂꯥꯛꯏꯗꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯁꯦꯜꯗꯨꯗꯤ ꯄꯥꯏꯔꯛꯄ ꯖꯥꯠꯂꯥ ꯇꯥꯗꯦ ꯏꯅꯥꯎꯆꯥ ꯑꯩꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯕꯅꯤ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯅꯨꯡꯁꯤꯕꯤꯒꯤ ꯃꯅꯥꯛꯇꯕꯨ ꯂꯥꯛꯇꯕ ꯍꯧꯅꯕ꯭ꯔꯣ ꯁꯤ ꯅꯪꯅ ꯍꯥꯏꯕ ꯁꯦꯜꯗꯨꯅꯤ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯗꯣ ꯄꯤꯔꯛꯂꯕꯅꯤꯅ ꯂꯧꯁꯤꯜꯂꯦꯀꯣ ꯑꯗꯨꯗꯤ ꯇꯥꯗꯦ ꯏꯅꯥꯎꯆꯥ ꯑꯩ ꯑꯃꯨꯛ ꯆꯪꯂꯒꯦ ꯍꯟꯗꯛ ꯏꯈꯨꯔꯥꯁꯤꯡꯗꯨꯁꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯔꯤ ꯌꯥꯝꯅ ꯑꯗꯨꯅ ꯑꯩ ꯆꯪꯂꯦꯀꯣ ꯇꯥꯗ ꯍꯣꯏ ꯆꯪꯉꯣ ꯑꯗꯣ ꯍꯣꯔꯦꯟꯗꯣ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯊꯣꯛꯂꯛꯄ ꯀꯥꯎꯅꯨꯀꯣ ꯑꯩꯁꯨ ꯆꯠꯂꯦ ꯁꯣꯝꯗ ꯉꯥꯟꯊꯣꯏꯗꯨ ꯃꯥꯒꯤ ꯎꯄꯨꯗ ꯆꯦꯡ ꯋꯥꯅꯕ ꯁꯦꯜ ꯊꯝꯂꯝꯕꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯃꯊꯥ ꯁꯥꯅ ꯊꯤꯔꯤ ꯑꯁ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯊꯝꯂꯝꯕꯗꯨꯕꯣ ꯁꯤꯗꯅꯤꯗ ꯑꯩꯈꯣꯏ ꯄꯥꯕꯅꯒ ꯂꯧꯊꯣꯛꯈ꯭ꯔꯖꯥꯠꯂꯣ ꯏꯅꯥꯎꯆꯥꯁꯨ ꯇꯥꯟ ꯆꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯎꯄꯨ ꯃꯅꯨꯡꯗ ꯀꯣꯏꯊꯤ ꯊꯤꯔꯤꯕꯗꯨ ꯃꯔꯝ ꯈꯪꯂꯗꯨꯅ ꯎꯁꯤꯟꯅꯗ ꯆꯠꯀꯦ ꯇꯧꯏ ꯕꯥꯕꯥ ꯁꯤꯗ ꯑꯩꯅ ꯊꯝꯂꯝꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯄ꯭ꯔꯥ ꯈꯪꯗꯦꯍꯦ ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ ꯅꯪꯒꯤ ꯁꯦꯜꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯊꯤꯌꯨ ꯀꯩꯅꯣ ꯃꯥꯏ ꯂꯩꯖꯔꯝꯁꯅꯤ ꯉꯁꯥꯏꯗꯩꯅꯦ ꯊꯤꯔꯤꯁꯤ ꯂꯩꯇꯦ ꯕꯥꯕꯥ ꯂꯧꯊꯣꯛꯇꯦ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯋꯥꯅꯕꯅ ꯁꯦꯜꯗꯣ ꯀꯩꯅꯣꯅꯤ ꯏꯄꯥꯅꯅꯦ ꯅꯪꯒꯤ ꯁꯦꯜꯗꯨ ꯊꯕꯛ ꯑꯃꯒꯤ ꯁꯤꯖꯤꯟꯅꯈ꯭ꯔꯦꯅꯦ ꯑꯩꯗꯤ ꯆꯦꯡ ꯋꯥꯅꯕ ꯁꯦꯜꯅꯤꯗꯤ ꯈꯪꯗꯕꯅꯤꯅ ꯏꯄꯥꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯃꯇꯨꯡꯗꯤ ꯂꯧꯊꯣꯛꯂꯔꯣꯏꯗ ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯥꯎꯆꯥꯗꯨ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯉꯥꯟꯊꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯁꯤꯅꯁꯨ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯄꯥꯅ ꯁꯦꯜ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯕ ꯎꯄꯨꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯦꯡ ꯑꯔꯩꯕꯗꯨ ꯊꯣꯡꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯉꯥꯟꯊꯣꯏ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯐꯤꯒ ꯁꯥꯗꯈꯩ ꯃꯇꯥ ꯊꯣꯏꯅꯣ ꯍꯣꯏꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯇꯥꯕꯨ ꯀꯧꯔꯛꯏ ꯏꯇꯥ ꯊꯣꯏꯅꯣ ꯑꯩꯅꯦ ꯉꯥꯟꯊꯣꯏꯅꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯏꯇꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯣ ꯇꯥꯔꯦ ꯑꯩꯃ ꯏꯇꯥ ꯊꯥꯖꯗꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯁꯦ ꯃꯣꯔꯥꯁꯤꯗ ꯐꯝꯃꯣ ꯀꯩ ꯂꯩꯒꯦ ꯏꯇꯥꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯣ ꯑꯩꯁꯦ ꯏꯇꯥꯗꯒꯤ ꯃꯇꯦꯡ ꯑꯝꯇ ꯅꯤꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯅꯤ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥ ꯂꯩꯍꯧꯗ꯭ꯔꯦ ꯁꯦꯜꯁꯨ ꯂꯣꯏꯅ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯏꯇꯥ ꯍꯣꯏꯗꯒꯤ ꯆꯦꯡ ꯈꯔ ꯂꯧꯖꯒꯦꯅ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯉꯛꯀꯦ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨ ꯀꯣꯏꯅ ꯍꯥꯏꯔꯒ ꯂꯩꯔꯤꯗꯣ ꯂꯩꯔꯝꯃꯣ ꯑꯩ ꯂꯧꯊꯣꯛꯑꯒꯦ ꯍꯣꯔꯦꯟ ꯈꯛ ꯅꯠꯇꯦ ꯍꯌꯦꯡꯒꯤꯐꯥꯎ ꯄꯨꯈ꯭ꯔꯣ ꯂꯩꯔꯝꯃꯨꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯅꯨꯗꯨ ꯈꯥꯎ ꯑꯆꯧꯕ ꯑꯃꯗ ꯆꯦꯡ ꯈꯔ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ ꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯏꯃꯥꯒ ꯄꯥꯕꯒ ꯂꯧꯕꯨꯛꯇ ꯂꯣꯏ ꯆꯠꯈꯤ ꯑꯗꯨꯅ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯝꯃꯒꯦ ꯅꯣꯏꯗ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯅꯪꯒꯤ ꯄꯨꯔꯛꯂꯤꯕ ꯆꯦꯡꯁꯦ ꯌꯥꯝꯃꯜꯂꯦ ꯅꯣꯏꯒꯤꯕꯨ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯂꯩꯍꯧꯔꯤꯌꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯐꯧ ꯍꯥꯞꯄꯦ ꯑꯗꯨꯅ ꯐꯧ ꯆꯦꯡ ꯃꯔꯥꯡ ꯀꯥꯏꯔꯦ ꯌꯥꯔꯦ ꯁꯨꯃꯪꯗ ꯂꯩꯔꯅꯨ ꯂꯥꯛꯑꯣ ꯁꯤ ꯆꯠꯂꯁꯤ ꯅꯣꯏ ꯃꯅꯤꯡꯒꯤ ꯆꯝꯄ꯭ꯔꯥꯗꯣ ꯆꯥꯎꯔꯝꯃꯅꯤ ꯍꯦꯛꯂꯒ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯃꯁꯦ ꯆꯤꯡꯗ꯭ꯔꯤꯉꯩ ꯌꯥꯔꯣꯏꯗꯧꯕꯅꯤ ꯂꯥꯛꯑꯣꯕꯁꯦ ꯃꯇꯥ ꯉꯥꯟꯊꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯊꯣꯏꯅꯨꯅ ꯃꯇꯥꯕꯨ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕꯅꯦ ꯍꯥꯏꯗꯅ ꯆꯤꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯉꯥꯟꯊꯣꯏꯒꯤ ꯋꯥꯔꯛꯂ ꯃꯇꯝꯗ ꯃꯇꯥ ꯊꯣꯏꯅꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯉꯥꯟꯊꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯣ ꯀꯥꯎꯊꯣꯛꯇꯨꯅ
wari nungai masaduna mayum tamna laklami. Asumna nongma haukhibana loidam thabum kaya haukhre. Lausingi matam loikhre nongmagi matamni somda tolenga singkhai gadu nganthoigi khul tamna laklami. Sum lakpana marai bakpha bahaigadra thoinusu nganthoi hoida lakpada tolen hoiga thingnarami. Chingkhaina thoino ꯑꯩꯈꯣꯏꯅꯤ ꯅꯍꯥꯟꯃꯨꯛ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯣ ꯑꯣ ꯈꯪꯉꯤ ꯇꯥ ꯆꯤꯡꯈꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯅ ꯀꯅꯥꯒꯤ ꯃꯌꯨꯝ ꯑꯃ ꯈꯪꯗ꯭ꯔꯒꯦ ꯑꯁ ꯉꯁꯤꯗꯤ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯅꯠꯇꯦꯗ ꯇꯨ ꯑꯩꯒꯤ ꯇꯥꯎꯇꯣꯂꯦꯟꯁꯤꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯣ ꯑꯗꯨꯗꯣ ꯅꯨꯡꯁꯤꯔꯨꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯥꯒ ꯑꯝꯇ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯒꯦ ꯂꯥꯛꯏꯅꯤ ꯅꯪꯅ ꯈꯔ ꯑꯝꯇ ꯁꯤꯟꯕꯤꯌꯨꯗꯅ ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯀꯅꯥꯗ ꯍꯥꯏꯔꯒ ꯀꯧꯊꯣꯛꯍꯟꯁꯤꯒꯦꯅ ꯃꯊꯥ ꯁꯥꯔꯝꯃꯤꯅꯦ ꯍꯩꯃꯥ ꯏꯇꯥ ꯉꯥꯟꯊꯣꯏ ꯎꯅꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦ ꯑꯩꯁꯨ ꯃꯣꯏꯗ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏꯅꯤ ꯐꯔꯦ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯉꯥꯏꯔꯝꯃꯨ ꯏꯇꯥꯗꯣ ꯀꯧꯊꯣꯛꯂꯒ ꯂꯥꯛꯀꯦ ꯆꯦꯟꯈ꯭ꯔꯦ ꯏꯇꯥꯎ ꯂꯥꯎ ꯀꯧꯊꯣꯛꯄ ꯆꯦꯟꯈ꯭ꯔꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯅ ꯅꯨꯡꯁꯤꯔꯨꯔ ꯃꯥꯜꯂꯦꯅ ꯍꯦꯛꯇ ꯍꯥꯏꯗꯨꯕ ꯃꯤꯅ ꯀꯩꯅꯗ ꯈꯜꯂꯝꯗꯧꯔꯤꯒꯦ ꯅꯨꯡꯁꯤꯔꯤꯕ ꯀꯔꯤꯅꯣ ꯑꯃꯨꯛ ꯁꯥꯎꯖꯤꯟꯕꯤꯔꯤꯁꯤꯕꯣ ꯅꯇꯨꯒꯤ ꯋꯥꯁꯨ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯥꯎꯁꯨ ꯁꯥꯎꯖꯤꯟꯕꯤꯔꯛꯄ ꯏꯁꯦ ꯍꯥꯏꯒꯠꯂꯛꯇꯅꯕ ꯆꯣꯡꯁꯤꯜꯂꯒ ꯐꯩꯀꯥꯎ ꯀꯥꯎꯁꯤꯜꯂꯛꯀꯅꯤꯀꯣ ꯉꯁꯤ ꯑꯁ ꯌꯥꯔꯦ ꯌꯥꯝ ꯐꯤꯡꯕ ꯁꯥꯔꯛꯀꯅꯨ ꯑꯗꯨꯒꯤ ꯁꯔꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯣ ꯑꯗꯨ ꯌꯧꯅꯕ ꯊꯨꯅ ꯆꯠꯁꯤ ꯃꯣꯏ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯃꯤꯍꯨꯟꯅ ꯃꯔꯣꯜ ꯑꯃ ꯆꯣꯡꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯄꯥꯛ ꯌꯧꯅꯕ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯊꯣꯏꯅꯨꯗꯨ ꯉꯥꯟꯊꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏ ꯉꯥꯟꯊꯣꯏꯁꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯇꯥꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯐꯤꯁꯥꯀꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯇꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ ꯀꯅꯥ ꯇꯥꯟꯅꯔꯛꯏꯅꯣ ꯀꯅꯥꯁꯨ ꯇꯥꯟꯅꯔꯛꯇꯦ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯃꯤ ꯉꯥꯏꯍꯧꯔꯦ ꯊꯨꯔꯣ ꯆꯠꯂꯣ ꯀꯅꯥ ꯉꯥꯏꯍꯧꯔꯤꯅꯣ ꯁꯤ ꯁꯣꯔꯗꯣ ꯁꯥꯡꯅ ꯑꯝꯇ ꯍꯣꯟꯊꯍꯧꯕ ꯀꯅꯥꯅ ꯉꯥꯏꯍꯧꯔꯤꯅꯣꯕ ꯅꯍꯥꯟꯃꯨꯛ ꯏꯕꯥꯏꯅꯤꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯊꯦꯡꯅꯕ ꯄꯥꯈꯪ ꯑꯅꯤꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯩꯅ ꯏꯇꯥꯗ ꯂꯛꯅꯕꯗꯣ ꯃꯤꯠꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯆꯦꯛꯁꯤꯜꯂꯣ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯄꯥꯈꯪ ꯑꯅꯤꯗꯣ ꯂꯥꯛꯍꯧꯏ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯑꯩꯒ ꯊꯦꯡꯅꯔꯛꯏꯅꯤ ꯃꯣꯏꯅ ꯏꯇꯥꯒ ꯎꯅꯅꯤꯡꯉꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯀꯩꯅꯣ ꯑꯩ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯍꯩꯃꯥ ꯀꯩꯅꯣ ꯏꯇꯥ ꯆꯤꯡꯉꯤꯁꯤꯕꯣ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯒꯦꯕ ꯁꯤ ꯊꯥꯗꯣꯛꯑꯁꯤ ꯑꯩꯅ ꯍꯦꯛ ꯆꯤꯡꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯀꯣꯊꯗ ꯂꯩꯔꯅꯤ ꯁꯤꯒꯤ ꯐꯅꯦꯛ ꯑꯁꯪꯕꯁꯦ ꯁꯤ ꯁꯦꯠꯂꯣ ꯑꯗꯨꯒ ꯂꯩ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯆꯝꯕꯁꯦ ꯁꯤꯃ ꯂꯤꯠꯂꯣ ꯁꯦꯝꯃꯤ ꯅꯁꯝꯒꯁꯦ ꯑꯩ ꯍꯥꯏꯕꯤꯔꯛꯑꯒꯦ ꯁꯤ ꯊꯣꯏꯅꯨ ꯃꯔꯥꯡ ꯇꯧꯗꯨꯅ ꯉꯥꯟꯊꯣꯏꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯉꯥꯟꯊꯣꯏꯁꯨ ꯃꯇꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯖꯩ ꯃꯃꯥꯏꯗ ꯆꯝꯅ ꯀꯦꯔꯗꯨꯅ ꯃꯇꯥꯒ ꯄꯨꯟꯅ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯏ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯦ ꯄꯥꯈꯪ ꯑꯅꯤꯗꯨꯅ ꯉꯥꯏꯔꯤꯕꯗꯨ ꯎꯔꯦ ꯇꯣꯂꯦꯟ ꯍꯣꯏꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨꯁꯨ ꯎꯔꯦ ꯊꯣꯏꯅꯨ ꯃꯇꯥꯕꯨ ꯏꯟꯁꯤꯜꯂꯒ ꯅꯥꯀꯟꯗ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯆꯤꯡꯈꯩꯁꯨ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯅꯨꯅ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯉꯥꯟꯊꯣꯏ ꯇꯧꯐꯝ ꯈꯪꯗꯅ ꯇꯞꯅ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯇꯣꯂꯦꯟꯁꯨ ꯃꯣꯡ ꯍꯥꯗꯅ ꯇꯞꯅ ꯆꯪꯂꯛꯂꯤꯕ ꯅꯨꯖꯥ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯐꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯐꯖꯔꯕ ꯃꯁꯛ ꯑꯗꯨꯒ ꯁꯦꯠꯇꯣꯔꯛꯂꯤꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯆꯝꯅ ꯀꯦꯔꯛꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯅꯤꯡꯗꯨ ꯌꯩꯔꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯇꯨꯡꯗ ꯋꯥꯏ ꯇꯥꯔꯤꯕ ꯃꯥꯏꯊꯣꯡꯗꯅ ꯁꯝꯖꯤ ꯈꯔ ꯇꯥꯔꯛꯂꯤꯕꯗꯨꯅ ꯍꯦꯟꯅ ꯐꯖꯕꯒꯤ ꯃꯊꯣꯠ ꯍꯥꯞꯄꯤ ꯇꯣꯂꯦꯟꯗꯤ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯉꯥꯟꯊꯣꯏꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯀꯟꯅ ꯆꯣꯡꯂꯛꯏ ꯉꯥꯟꯊꯣꯏ ꯇꯞꯅ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯑꯩ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ ꯅꯤꯡꯁꯤꯡꯂꯤ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯑꯗꯨꯅ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯐꯝꯗ ꯍꯥꯏꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗ ꯁꯥꯎꯕꯤꯒꯗꯧꯕ ꯃꯤꯒ ꯂꯩꯕ ꯖꯥꯠꯂꯣ ꯁꯥꯎꯕꯤꯅꯕ ꯃꯤꯒ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯃꯄꯨ ꯄꯥꯟꯗ꯭ꯔꯤꯕꯤ ꯊꯃꯣꯏꯅꯤ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯇ꯭ꯔꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯌꯥꯕꯤꯔꯣ ꯒ꯭ꯔꯤ ꯇꯛꯂ ꯍꯥꯏꯗꯅ ꯏꯀꯥꯏ ꯈꯪꯗꯕꯅꯤ ꯍꯥꯏꯕꯤꯒꯅꯨ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯐꯪꯗ꯭ꯔꯤꯉꯩ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯉꯥꯟꯊꯣꯏ ꯋꯥꯗꯤ ꯉꯥꯡꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯇꯣꯂꯦꯟꯁꯨ ꯉꯥꯟꯊꯣꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯁꯣꯝꯗ ꯊꯣꯏꯅꯨꯒ ꯆꯤꯡꯈꯩꯒꯗꯨ ꯐꯝꯂꯤ ꯆꯤꯡꯈꯩꯅ ꯏꯁ ꯑꯅꯤꯁꯦ ꯌꯥꯅꯈ꯭ꯔ ꯃꯥꯜꯂꯤ ꯃꯣꯃꯣꯟꯒ ꯅꯣꯛꯅꯈ꯭ꯔꯦ ꯎꯏ ꯌꯦꯡꯉꯨꯅꯤ ꯅꯇꯥ ꯐꯖꯕꯤꯁꯦ ꯏꯔꯥꯡ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤꯗꯨꯕꯣ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯖꯗ꯭ꯔꯤꯕ ꯌꯥꯝ ꯃꯥꯜꯂꯦ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯀꯦꯛꯇ ꯍꯥꯏꯕꯗꯤ ꯈꯔ ꯍꯦꯃꯟꯇ꯭ꯔꯣ ꯍꯣꯏ ꯎꯕꯨꯗꯤ ꯎꯗ꯭ꯔꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯀꯣꯏꯔꯛꯇꯕꯅꯤꯅ ꯏꯇꯥꯎꯁꯤꯁꯨ ꯑꯃꯨꯛꯐꯥꯎ ꯀꯣꯏꯔꯛꯇ꯭ꯔꯤꯕꯅꯤ
mayum makaiga yam nungai bai mungni namanabi se yam luna tawbikhini aduna nangna kharasu atum izalo itawai maduna ne mamu matiro sinabu khanglakba ngamjabani hoini adugi budi aisu haigi matam khara khangna sakisanu itasisu yamna wazarabani inedo nongni hek leikhidadana imungi thabakai mana loi purini iraga yawzabi itana teda pakhang kayanadi lumba lakbani mana matam leitabagi koi hidaba ngaktani gasigi sina aina haimanbagini thogleisi ado moigi na moi yoikre nangsu aiga khangnana saibabu kai kaige aina nang ek loraba yam ti nungai thamduni khangaba kanagi sak thomba angang loba ai loi tawbiduni ado phidi nangsu ai phidi subu talleba nangsu bu phidi isinguri sokpigi phidu tangsu kai nu pani gisidi ikayam khangdi koina nupi phanglaktabagi ama phangi kansida phauragena ta tawba yam maliko hey adu nate nangsu ibani su jura ma semjena haibiwani kaino masaksiga maitha basidi makhoi ani du wari sanaba yaba sanaraga mamsilakle haidana nganthoi thoinuga du hallage haiduna mayum dan khirami tolen amadi matau singkaisu wakhal nungaina mayum dan khirami asumna tolen ga nganthoi ga du sum khangnarakpana matam khara hau khirami makhoi ani yamna su nungsinarami tolena nganthoi ge waba kaya da su mateng panglami nomagi numitni inausa su kebi hoigi makhura singduna hanu thangni irang tawbagi tapta makhai phuduna thadurai inausa mayumna sekli tawdu laklami numidang wairamni nganthoi su waita singno leirambani mapana sek dan sanglaklibudu uraduna sensilei thoibasu mapagi manakta sensilei baba khungsega laisi kegino maida su yam pomi ja khoi papsi kaidawrisano baba kanaga mu khanaribano as loi sokli maiga se mangon sida amta tapna phamusi ei thoiba maida pairakanu ne naini nangbo baba gi maisa nungsit akami na pamali baba jeune nangsumda pairage yego thoiba yam langano sumjisa mafam sana thamluru aduga meira kanam tawru chalo hoi je baba kana tawreino singna hairo migi potse guralu rabra asukthina pureisa hai bema ipa kana dagi su pot huralu de chalo isina sara khalumo ha ipa ne higayege salu nganthoi wa makha tadana imungda sangduna mapagi ising asaba lumnaba sem sakri ayo nai ne madugi kibi haibi tawngam bindu pido aingonda gi sil tap ta kai lokthok laga mana atupa pakhang ama koiraga irang tawramba yera iyam pindida aduga magi makhura singduna aibu hanuba dupida sopani kaina hek taijilene waga ngang manang da kai mai mitsida kinna sawuduna hekta pisilei ai nai ai ne nupiga amatta koizariko ha punsirolga tanjararoi isa nupina haibado nahana lawjaramnabadi mai kairibase kairam loidabani hei bema nangbu isingdu sarjibrane nganthoi imungdai khumlei au sare baba khudeng daidokle baba chango higa yerase inausa su sek tana imungda sangkhirami numitsidagi hauna inausa du wakhal taduna masanupi amadi masanupagi khanduna thabak tiduna thabak suba haurami mayumdasu masasinga loinana ingkhol singdu insang napi hena tharami nganthoi mapana sumna wakhal tarakpasidadi yamna harauzarami nahan makai mana wakhal nungaitana wana sakna leirambadu mapagi minungsi phanglabada pungkok koklami asumna chahi khara haukhri thoibasu pakhang pungkak pharakle nganthoi tolengi mampa laktuna luhongnaba haina singnarami luhongbagi matam siyorakladuna makoi ani du luhonglami nganthoi mayumdagi thabai khang loina hairaga laklabanina luhongla matungda imung adubu koirami mane makuna yumbalon phajana khangbi mamungne haiduna yamna thagatlami tolensu magi nupibu yamluna tawbirami piklingaidagi mamanongna kainakhrabi nganthoi do ngasidi mama saklabi manengi minungsi phanglabada apokpi mamabu amuk hana phangjare khanduna yamna harausai asumna
ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯣꯏꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫